ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯨꯂꯤ ꯏꯔꯣꯟꯕꯅꯤ꯫ ꯃꯨꯂꯤ ꯏꯔꯣꯟꯕꯁꯦ ꯃꯤ ꯀꯌꯥꯗꯤ ꯆꯥꯟꯅꯗꯕꯅꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯍꯥꯞꯄꯒ꯫ ꯃꯨꯂꯤꯁꯦ ꯃꯀꯨ ꯈꯦꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯏꯗ ꯍꯥꯏꯐꯦꯠ ꯀꯛꯑꯒ ꯐꯨꯠꯆꯟꯈ꯭ꯔꯒꯦ, ꯑꯂꯨ ꯑꯃ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯆꯟꯈ꯭ꯔꯒꯦ꯫ ꯃꯣꯔꯣꯛ ꯈꯔ ꯁꯥꯕꯅꯗꯤ ꯍꯥꯎꯋꯦ, ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕꯅ꯫ ꯉꯥꯔꯤꯁꯤꯁꯨ ꯉꯥꯟꯁꯟꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯟꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯒꯦ꯫ ꯃꯨꯂꯤꯗꯤ ꯃꯨꯟꯒꯟꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ 3-4ꯔꯛ ꯑꯃꯨꯛ ꯀꯥꯝꯃꯒꯦ꯫ ꯃꯨꯜꯂꯦ ꯑꯗꯨꯅ ꯍꯩꯗꯣꯛꯑꯒꯦ꯫ ꯃꯍꯤꯁꯦ ꯍꯥꯏꯐꯦꯠ ꯆꯤꯊꯣꯛꯑꯀꯥꯟꯗ ꯉꯥꯏꯍꯥꯛ ꯏꯪꯍꯟꯒꯦ꯫ ꯏꯪꯉꯦ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯒꯦ꯫ ꯉꯥꯔꯤꯁꯦ ꯑꯗꯨꯝ ꯇꯛꯈꯥꯏꯔꯗꯣꯏꯅꯤ, ꯉꯁꯥꯏ ꯑꯩꯅ ꯃꯀꯣꯛ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯆꯥ ꯃꯆꯥ ꯈꯜꯂꯀꯥꯟꯗ ꯍꯥꯞꯄꯕꯅꯤ꯫ ꯎ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃꯒ ꯅꯩꯁꯜꯂꯒꯦ ꯍꯥꯎꯅꯕ꯫ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯅꯩꯔꯒꯦ ꯑꯗꯨꯒ ꯃꯍꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯞꯀꯦ꯫ ꯃꯍꯤꯁꯦ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦ, ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯒꯦ, ꯌꯥꯝꯗꯤ ꯂꯥꯡꯍꯜꯂꯣꯏ꯫ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯇꯣꯏꯅꯕ ꯅꯩꯈꯥꯏꯕ꯫ ꯆꯅꯝ ꯃꯅꯥ ꯆꯥꯏꯁꯜꯂꯒꯦ꯫ ꯃꯨꯂꯤ ꯏꯔꯣꯝꯕꯒꯤꯗꯤ ꯁꯤ ꯆꯅꯝ ꯃꯅꯥ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯆꯥꯟꯅꯕꯅꯤ꯫ ꯐꯗꯤꯒꯣꯝ ꯃꯅꯥ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯁꯜꯂꯦ꯫ ꯁꯨꯃꯥꯏꯅ ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯆꯥꯏꯁꯟꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ, ꯆꯥꯟꯅꯕꯅꯦ꯫ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯦ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯒꯦ꯫ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯔꯣꯏꯁꯤꯡꯁꯤꯒ꯫ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯀꯥꯡꯁꯣꯏ ꯈꯤꯇꯪꯒ ꯇꯧꯔꯦ, ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯦ꯫ ꯏꯔꯣꯟꯕꯅꯤꯅ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯆꯜꯂꯒꯦ꯫